MS Purnima Enterprises present Second International Manipuri Short Fiction Film Festival 2022 organized by IPAK Film Production Manipur Film Forum Manipur gi meeting Makhada Department of Social Welfare Government of Manipur na sponsor Tobiduna Let's Make Manipur Drug Free haiba theme asida Festival asi pangthokpada miyam punamakta chauba message ama piba fajaba film semaga thajinbiduna Film Festival asibu mapung phahanbiu amadi saru yabiu soidana pung pagatpiu IPAK Films Production Manipurna Film Forum Manipur gi meeting Makhada pangthokchariba Second International Manipuri Short Fiction Film Festival 2022 asida tongan ba hiramda thau pubiriba saknairaba miyoi kayana sponsor tawbirai ngasi akoina unazagadoriba miyoi sisu ikai khumnazaribi mingoina hangacarabada Dr. Mayengbam Kamala Devi ga unazabagi tanjaduni Madam bu Ram Doctor ahan bada Madam dagi khangjaning base Madam se huzi kari post lai bi karamba profession da lai bi ge habdu thambi hoi ai haijege ai hojik se acupressure alternative medicine si therapy je ai dum tawjar palak mani 0206 tagi ai maina establish tawraga ai maina run tawrapani adu dana tana ai gi hojik College of Mama Hadi window Katangi Weba home amasu ai ran tawjari aduga home da leiriba nupi singi oina akoi thabak chum tawminana ba haitare ai gi helum sector amasu ai tawjari ai phiron sadana akoi sidai leiriba home da leiriba nupi singse akoi phiron saminare aduga akoina puthokchariba product sina mo akoina mela da kaida puthoktana miyam da ulhanba andai mina pamaga akoida contact tawrokna ba khotna ba akoi gi achouba kaino ma haitare adumaina tawjabani Madam da always home ama linkhatbi na haibi se mafam karai waida Langjing achobadani yam nungai jai Madam ado handaki festival asida su Madam na best director gi award se sponsor tawbiri mamang da su Madam na su best director gi award se sponsor tawbiki ado masi karamba wakhalon dagi no Madam je handa art kilam da khongda birakpra sigi matang da su khajik tang thambi hoi ai art kilam da hana yam kana khongda rakpadana te du bai gi high school life da ai khoi club ki oiba naharong khonjeng gi lila macha macha da ai saru yare e sana asi am pamjabagi haitare singna haibada ado aina kari haini isagi imung manungi phibamgi adegi isagi free oidabagi khallaga ase ai changi dre adu bunhar khonjeng gi matam sidaida khoi gi Dilip Mayengbam akhoi gi so sagai oi haidana nahakna yam interest legadi all india radio gi drama gi nangju audition ga thadokpa yai kholi kaina aingonda suggestion myam budi tawbiraki adubu ai adumakti ai tawba ngamgidre ai khudong chada ba khara dagi adubu hoji aina madumak tawba ngamgidabagi nungaitabaga iroinana haidi atsidaida aina karigumba khara sum haidi sawatsaningba aisu inkhasaningba haitare ko aigi level da ngam level da aduna director amagi role ji am chawi film ama puthokba matamda aduna magi wana mana tawgibadu da khejitang magi encourage ma pibiba oina aina Best Director gi award se aina admana sponsor to tawjagibani adu ai mamang da su tawjagibani adu handak su ai khudong chabadu le dei tawjagi na su khalli adu sumaina akoi drug free oina begi damakta maina film namna puthokdana miyam da sumaina achauba message ma bibi base ai isagi mota su yam nungai yam harawai tawbirakpase ai yam phayena khalle ai wakhanda hoi Madam aduga makhata na khoina khangjaning base Madam da art pu tawriba haidare ko mayam sida support tawningi na haibire do handaki festival asida su Madam na achouba thodang lawiduna award se sponsor tawbiri ado mayam da haidi festival siga mari leinana message khajingtang thambiram miyam da hoi sumaina festival amma tawdana koigi film bu tawjariba andegi koi art ki lamda khongdari ba singi damakta su yamna phai sumaina competition lama tawba khopa che moi ju hena hona ningba mayama poni adegi di amna aphaba koi film actor actress mayam su puthokpa ngamani aduga adi miyam da su sigumba ji control ko matamda wakhan ta dana leba mayama koi samaj gi nungsen ni hainari bani akoina lila ma yengba sinma ma yengbase adu akoina asoi ba ji nungsen de kanda akoi gi isa je thire natraga phajare natraga pai pakti khoi kan makha khangjaba ngambado adumaina aina chaliba ai lisa sajan natraga aina tawriba thabak thoramje masi soide haibasi isana sumthokchabagi tanja amu phange haidi miyoiba khuding matani ko amai tawdana message ma pibi base masi ai wakhanda yam phayena khalle matungda su yamna sumbasi taw taragadi miyoiba samaj sida yamna kanaba oigani na su khalle ai wakhanda thagatchari Madam
Miring tabiribasigi mafamda amuka hanna ningsingjali madudi. Second International Manipuri Short Fiction Film Festival 2022 asi mapung phana pangthokpada adomadamsu chawraba thodang lobiyo haidana haijari.